Lakhipur online putok saba November gi tang tara manga yumsakaisha numit ki Khomjinba Pao tabirasi ahanbada maroi Pao matam kuina sembidana leiramba JT road chatpa yanabagi mawangda semjinkhre kumsi kumja asigi oina sonai sibaching ira thoram panthoklaroi Barak Tampak ki mafam dasu angangi numit panthok nakhibagi Pao lakli amasung Manipur State Journalist Award 2023 की मना फंगलकदब सिंगिमिंग लाउथोखरे हौजिक मपुंग ओइबा पाउ ताबिरसे जिरीबाम डिस्ट्रिक्ट की यामना मरु ओइबा लंबी अमा ओइरिबा जिरी तिपाइमुक रोड जेटी रोड असिगी यामना मरु ओइरिबा सुतोबेग्रा थोंग असिगी फिबम यामना फत्तबना मरम ओइरगा मतम कुइना सेंबिदना लेरबा अदु ngarang Barak Brothers Union BBU na miyam gi matinga loinana thong asi chatpa yanabagi mawangda amuk semjinkhre haina BBU na thadorakpa pau amada hairi makha na phongdorakpada hojik JT road asi kanna lambi semliba asi quality control tawna miyam gi khanduna thabak tawbiu amasung atuba matamda BBU na press media sing yauna JT road ki thabak suriba sing asi yengsilagani haina phongdorakli Laihau Laipok Ching Umanglai Ngak Selup Sibaching Sonai na sinduna Ningthau Kabe numit November gi tang tara humdeda Sonai Larikon Office ta miyam gi oiba mifam ama pangthokre Oinam Niluna mifam apo oduna phamkiba mifamda Haurombam Ranjit amadi Sonai Mera Paibi ki President Surjamanina daista phamki Mifamna yamna kupna khana nainaraba matungda kumsi kumjagi oina sibaching ira thorom pangthokpagi wafam leramba adu hojik manipur da thogliba irang asida awana tariba phibam asina maram oiraga kumsi kumja lesingani ga kunhumdoi gi oina sibaching ira thorom pangthoklaroi haina mifamna amato oina warep nakhi loinana miyam gi mafam da kumsi chahi gi oina sibaching lai khuramba lakpi danaba ngakselup ki secretary khetrimem debasis na miyam gi mafam da nolok ning singlale Hiyangai gi nongma panba ngarang leibak pokpa numita malem gi apunba maitei lining loop ki paring naina chatharak pa thorom gi matungina loop ki luching purel saiwan ba kuman gi lamjing lamtak makhada laitan pekpham waktrong andro imphal east ta malem gi apunba maitei lining loop apunba kanglaipak masaloisang gi thomi singa silangduna pangthok pa thorom asida khulasi gi khulakpa amadi phamnai ba sing yauna ekoi gi isagi inat lining da hanjilakpagi Humbu taruk suba sari wasak pare hanbagi tharomama pangthokre haina loop ki secretary S Santi Kumar mangangi cherol da khangalakli kai lungang bu he ma ji pai bu awang yurem amai mar longko kwairan ngata makang le hundang naren su saren tamam yad orong sangola pa langoi ba langoi ma samari pan bu langoi Barak Tampak ki mafam dasu angangi numit pangthok nakhibagi Pao lakli Bharat ki ahanba Prime Minister Pandit Jawaharlal Nehru gi mapok numit po chahi khudingi angangi numit haina pangthok nare numit asi Barak Tampak ki mafam dasu pangthok nakhi Rajya asi ki Best Teacher Awardee Lala Chengbil LP School Jaribon gi oja cho S Premolika Singh gi luching makhada ngarang angang sing numit pangthokhi Oja Singh Mama Mapa Singh amadi mahiro Singh saruk jakhiba thoromda mitei gi nat ki oiba jagoi sei sereng wareng thibana chingba haraute amna pangthokhi S Premolika Singh amadi Thangjam Manilal na chief guest oikhi Lala Chengbil N Bacha ME School gi oja cho Kolojit Sharma amadi P Hira Chandra Singh daista phamki L Chinglembana wanganglo yone saruk jakhi Lakhipur khunauda leiba DELS coaching center da sungarang children's day ki thorom pangthokre hairiba thorom asida DELS ki oja singh Seram Krishna Chandra Bikram Sanabam thaudam nganthoiba Satabdi Rai loinana nongpok Lakhipur gi jila parishad Kabrabam Ongbi Anita Devinasu angang singbu pungning thogapa oina achamba kudol pot amamam yenthok pikhi thoramda Kabrabam Upensu saruyakhi panbayai Coaching Center asida class 9, class 10, 11 amadi 12 ki physics, chemistry, maths amadi biology na chingba subjects sing tambi takpiri. Lakhipur online channel asibu yengbiri basingna Pao asibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu.
Manipur State Journalist Award 2023 gi mana phanglakadaba singi ming lauthokre. DIPR na piba mana asi handak chahi gi oina tongan ba category tereta mana asi pina ba lauthokre. Rural reporting da Sanalebak Pauche ki staff reporter Robinson Wahengbam. Reporting on public health and hygiene da amuk Pauche sigi sub editor Taurem Bisajit ta piragani. Nupi amasung angangi lamdana Tom TV ki staff reporter Kharibam Yaipaba Maitei. Sports reporting da Sanalebak Pauche ki sub editor Asem Chandrasekhar da. Art and culture amadi parliamentary reporting itamak Pauche sigi reporter Maibam Kennedy da amuksu Pauche simaki Moirangthem Khagem Mitei da science and technology reporting itamak mana piragani. Mana sing asi lakliba November ki taratarukta National Press Day numit ka mari lenana Secretariat pangthokadaba thorom amada CM Nongthomam Birena jenthokani hairi. Kanganjaba ma Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo. Aduga nursing, yoga attendant, first aid training, emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare. SMDEP Civil Hospital Silcharda practical tobagi kudong chaba su thanjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu. Natraga mobile number 939573245 da pau phaunabiyo. Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare. Yoga, acupressure amadi physiotherapy gi matengna adomgi khwang naba, khud haigatpa yadaba, khu tangda naba, saru amadi singli naurida nungaitaba, paralysis asina chingba hakchangi nungaitaba kaya laengnana bagitamak ngasimak lengsin biragu. Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam. Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari. Mobile number 8638078821 ni. Aroibada Maruiba Pao Amukhanna Matam Kuina Sembidana Leramba JT Road Chatpayana Bagi Mawangda Semjinkhre Kumsi Kumja Sigioina Sonai Sibaching Ira Thoram Panthoklaroi Barak Tampak Mapam Dasu Angangi Numit Panthok Nakipagi Pao Lakli Amasung Manipur State Journalist Award 2023 gi mana phanglakadaba singi ming lauthokre. Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.